ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯆꯦꯡ ꯃꯤꯇꯩ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ, ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯃꯃꯥꯡꯉꯩ ꯃꯇꯝ ꯑꯃꯒꯤ ꯈꯨꯡꯒꯪ ꯑꯃꯗ ꯂꯩꯕ ꯈꯣꯏꯃꯨ ꯀꯧꯕ ꯄꯥꯈꯪ ꯑꯃꯒꯤ ꯋꯥꯔꯤꯅꯤ꯫ ꯈꯣꯏꯃꯨ ꯄꯤꯛꯂꯤꯉꯩꯗꯒꯤ ꯂꯥꯛꯅ ꯐꯅ ꯉꯝꯗꯕ ꯑꯉꯥꯡ ꯑꯃ ꯑꯣꯏꯅ ꯍꯧꯔꯛꯈꯤ꯫ ꯑꯗꯨꯕꯨ ꯃꯥꯅ ꯄꯤꯛꯂꯤꯉꯩꯗꯒꯤ ꯌꯥꯝꯅ ꯅꯨꯡꯁꯤꯖꯕ ꯃꯥꯒꯤ ꯈꯨꯡꯒꯪ ꯑꯗꯨꯃꯛꯇꯗ ꯊꯥꯔꯤꯛꯊꯥ ꯀꯧꯕꯤ ꯂꯩꯁꯥꯕꯤ ꯑꯃꯁꯨ ꯂꯩꯔꯝꯃꯤ꯫ ꯈꯣꯏꯃꯨꯅ ꯂꯝ ꯐꯅ ꯍꯦꯟꯖꯔꯕꯁꯨ ꯊꯥꯔꯤꯛꯊꯥꯒꯤ ꯃꯃꯥꯡꯗꯗꯤ ꯃꯃꯥꯏ ꯈ꯭ꯋꯥꯏꯗꯒꯤ ꯁꯣꯟꯕ ꯅꯨꯄꯥ ꯑꯃ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯉꯁꯤꯁꯨ ꯈꯣꯏꯃꯨ ꯊꯥꯔꯤꯛꯊꯥꯅ ꯈꯨꯜꯒꯤ ꯄꯨꯈ꯭ꯔꯤꯗ ꯏꯁꯤꯡ ꯁꯣꯛꯄ ꯊꯣꯛꯂꯛꯄ ꯉꯥꯏꯗꯨꯅ ꯃꯍꯥꯛ ꯂꯩꯔꯝꯃꯤ꯫ ꯀꯩꯗꯧꯔꯕꯖꯥꯠꯅꯣ ꯊꯥꯔꯤꯛꯊꯥꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯏꯁꯤꯡ ꯁꯣꯛꯄ ꯊꯣꯛꯂꯛꯇ꯭ꯔꯤꯁꯤꯅ? ꯅꯠꯇ꯭ꯔꯒ ꯊꯣꯛꯂꯛꯂꯔꯣꯏꯗꯕ ꯖꯥꯠꯂꯥ? ꯊꯣꯛꯂꯛꯇ꯭ꯔꯗꯤ ꯑꯩꯗꯤ ꯉꯁꯤꯗꯤ ꯇꯨꯝꯕ ꯌꯥꯔꯣꯏꯗ꯫ ꯊꯣꯛꯂꯛꯑꯦ꯫ ꯃꯣꯏ ꯃꯅꯥꯎꯄꯤ ꯏꯁꯧꯁꯤꯁꯨ ꯑꯃꯨꯛ ꯌꯥꯎꯔꯛꯏꯅꯦ ꯇꯧꯔꯤꯁꯦ꯫ ꯏꯁꯧꯅ, ꯏꯆꯦ ꯈꯣꯏꯃꯨꯁꯦ ꯑꯥꯗ ꯏꯆꯦꯂꯨꯝ ꯂꯩꯔꯦ ꯃꯉꯣꯟꯗ ꯌꯦꯡꯉꯨꯔꯅꯨ, ꯏꯁꯤꯡ ꯁꯣꯛꯐꯝ ꯊꯣꯛꯄꯗꯣ ꯁꯣꯛꯑꯒ ꯑꯗꯨꯝ ꯍꯜꯂꯁꯦ꯫ ꯑꯩꯗꯤ ꯃꯥ ꯍꯦꯛ ꯎꯔꯕ ꯑꯗꯨꯝ ꯁꯥꯎꯅꯤꯡꯉꯦ ꯏꯆꯦ꯫ ꯃꯥꯅ ꯏꯆꯦꯗ ꯄꯥꯝꯃꯤ ꯅꯨꯡꯁꯤ ꯍꯥꯏꯖꯔꯛꯄ ꯃꯁꯛ ꯐꯖꯕ ꯄꯥꯈꯪꯈꯩ ꯃꯥꯅ ꯂꯣꯏꯅ ꯊꯨꯒꯥꯏ ꯂꯩꯔꯕꯅꯤ꯫ ꯌꯥꯔꯦ, ꯃꯥꯒꯤ ꯋꯥꯔꯤ ꯁꯥꯔꯅꯨ꯫ ꯃꯥꯒꯤ ꯋꯥꯔꯤꯁꯦ ꯇꯥꯃꯟꯗꯅ ꯃꯪꯗ ꯐꯥꯎꯕꯅꯦ ꯃꯥ ꯅꯠꯇꯅ ꯑꯇꯩ ꯑꯇꯣꯞꯄ ꯅꯨꯄꯥ ꯀꯅꯥꯝ ꯎꯗ꯭ꯔꯤ꯫ ꯏꯆꯦꯗ ꯅꯣꯛꯃꯤ ꯅꯣꯛꯃꯤꯒ ꯇꯧꯔꯒ ꯌꯦꯡꯉꯤꯁꯤ ꯌꯦꯡꯉꯣ꯫ ꯃꯩꯌꯥꯁꯦ ꯆꯦꯟꯁꯤꯜꯂꯒ ꯏꯁꯤꯡ ꯀꯣꯟꯁꯤꯅ ꯊꯣꯝꯃꯗꯤ ꯃꯩꯌꯥꯁꯦ ꯑꯝꯇ ꯌꯥꯎꯔꯣꯏꯗꯣ꯫ ꯏꯆꯟ, ꯑꯩꯅ ꯀꯩ ꯍꯥꯏꯒꯦ ꯅꯪꯕꯣ? ꯁꯨꯝ ꯏ ꯀꯥꯔꯛꯄ ꯏꯁꯧꯁꯤꯒꯤ ꯍꯧꯖꯤꯛꯀꯤ ꯃꯑꯣꯡꯗꯣ ꯑꯩꯉꯣꯟꯗ ꯃꯥꯅ ꯄꯥꯏꯔꯤꯕ ꯀꯣꯟꯁꯤꯅ ꯊꯣꯝꯅꯤꯡꯕꯒꯤ ꯃꯑꯣꯡꯅꯤꯅꯦ꯫ ꯍꯧꯖꯤꯛꯄꯨꯗꯤ ꯑꯩꯉꯣꯟꯗ ꯁꯥꯎꯖꯔꯤꯕ, ꯈꯔ ꯂꯩꯔꯗꯤ ꯏꯇꯩꯁꯤꯅ ꯒ꯭ꯌꯥꯟꯒ ꯇꯥꯔꯣꯏ ꯑꯃꯨꯛꯇꯣꯏꯕ꯫ ꯈꯣꯏꯃꯨꯒꯤ ꯇꯨꯡꯗꯒꯤ ꯃꯃꯥꯟꯅꯕ ꯇꯣꯝꯕꯅ, ꯈꯣꯏꯃꯨ ꯅꯪꯒꯤꯗꯣ ꯊꯥꯔꯤꯛꯊꯥ ꯌꯦꯡꯉꯤꯔꯣ? ꯈꯪꯒꯦ ꯇꯧꯏ꯫ ꯅꯪ ꯁꯤꯅ ꯅꯣꯡꯃꯇ ꯃꯥꯡꯗꯒꯤ ꯁꯨꯛꯂꯥꯛ ꯂꯥꯛꯇꯦ ꯑꯣꯏꯕ, ꯍꯨꯔꯥꯟꯕꯗꯧꯅ ꯇꯨꯡꯗꯒꯤ ꯍꯦꯛꯇ ꯂꯥꯛꯏ꯫ ꯅꯪꯁꯨ ꯅꯣꯡꯃꯇ ꯑꯩꯒꯤ ꯇꯨꯡꯗ ꯁꯨꯛꯂꯩ ꯂꯩꯔꯝꯗꯦ, ꯃꯥꯡꯗ ꯍꯦꯛꯇ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯗꯤ ꯑꯩꯁꯨ ꯇꯨꯡꯗꯒꯤ ꯑꯗꯨꯝ ꯂꯥꯛꯇꯥꯕ꯫ ꯑꯗꯨꯏ ꯉꯥꯛꯁꯨ ꯅꯠꯇꯦꯗ, ꯅꯪꯗꯤ ꯍꯨꯔꯥꯟꯕꯗꯧꯅ ꯇꯨꯡꯗꯒꯤ ꯑꯗꯨꯝ ꯂꯥꯛꯏ꯫ ꯑꯗꯣ ꯑꯩ ꯊꯥꯔꯤꯛꯊꯥ ꯌꯦꯡꯈꯤꯒꯦ, ꯅꯪ ꯑꯩꯉꯣꯟꯗ ꯌꯦꯜꯂꯛꯈꯤꯅꯨ꯫ ꯌꯦꯡꯗꯤ ꯑꯗꯨꯝ ꯌꯦꯡꯉꯤ, ꯍꯥꯏꯕꯗꯤ ꯁꯨꯛꯍꯥꯏ ꯍꯥꯏꯗꯦ꯫ ꯑꯩꯈꯣꯏ ꯍꯥꯏꯕꯤꯒꯦꯁꯨ ꯌꯥꯗꯦ ꯅꯪ ꯇꯧꯔꯤꯕ꯫ ꯑꯩꯒꯤꯗꯤ ꯑꯩꯅ ꯍꯩꯖꯒꯗꯕꯅꯤ, ꯅꯣꯏꯅ ꯍꯩꯄꯥ ꯁꯥꯕꯤꯌꯨ ꯍꯥꯏꯗꯕꯗꯣ꯫ ꯑꯗꯨ ꯃꯔꯨꯞ ꯈꯣꯏꯃꯨ, ꯑꯩꯗꯤ ꯏꯁꯧꯁꯦ ꯁꯨꯛ ꯅꯨꯡꯁꯤꯈꯠꯂꯛꯏ꯫ ꯃꯥꯅ ꯂꯥꯡꯕ ꯏꯁꯧꯁꯦ ꯇꯥꯕ ꯌꯥꯝ ꯅꯨꯡꯉꯥꯏ ꯑꯩꯗꯤ꯫ ꯑꯗꯨꯅ ꯑꯩꯁꯨ ꯅꯪꯗꯧꯅ ꯊꯥꯔꯤꯛꯊꯥ ꯁꯦꯟꯅꯕꯒꯨꯝꯅꯅꯦ ꯏꯁꯧꯁꯦ ꯁꯦꯟꯅꯔꯁꯤꯔ ꯈꯪꯗꯦ꯫ ꯅꯪ ꯏꯃꯥꯟꯅꯕ ꯑꯣꯏꯔꯁꯨ ꯊꯥꯖꯤꯜꯍꯧꯔꯣ꯫ ꯅꯪꯒꯨꯝꯕ ꯅꯨꯄꯤ ꯎ ꯌꯥꯗꯕ ꯃꯤ ꯑꯃꯅ ꯏꯁꯧꯒꯤ ꯃꯔꯝꯗ ꯑꯗꯨꯃꯥꯏꯅ ꯍꯥꯏꯕ ꯌꯥꯕ꯭ꯔꯣ? ꯐꯥꯒꯤ ꯇꯧꯕꯅꯤꯕ, ꯅꯪꯅ ꯁꯥꯎꯒꯠꯈꯤꯕꯁꯤꯅꯕ꯫ ꯃꯗꯨꯒꯤ ꯐꯥꯒꯤꯗꯣ ꯑꯅꯤꯔꯛ ꯁꯨꯅ ꯇꯧꯔꯕ ꯅꯪ ꯑꯩ ꯈꯨꯠꯇ ꯁꯤꯔꯤ ꯈꯪꯉꯨ ꯅꯪ꯫ ꯅꯪꯒꯤ ꯋꯥꯗꯨꯗꯤ ꯍꯦꯟꯃꯟꯗ꯭ꯔꯣ? ꯊꯥꯔꯤꯛꯊꯥꯁꯦ ꯅꯪꯅ ꯅꯨꯡꯁꯤꯅꯕꯁꯨ ꯅꯠꯇꯕ, ꯑꯗꯨꯐꯥꯎꯕ ꯅꯪꯅ ꯃꯣꯏꯒꯤ ꯃꯤ ꯑꯃꯠꯇꯒꯤ ꯃꯔꯝꯗ ꯍꯥꯏꯕꯗ ꯁꯥꯎꯔꯤꯁꯤ ꯀꯩꯒꯤꯅꯣ? ꯑꯗꯨꯒ ꯅꯪ ꯑꯩꯗꯤ ꯄꯤꯛꯂꯤꯉꯩꯗꯒꯤ ꯇꯤꯟꯅꯔꯛꯂꯕ, ꯆꯥꯛ ꯈꯨꯂꯪ ꯇꯧꯗꯨꯅ ꯄꯨꯈꯝ ꯑꯃꯠꯇꯗ ꯆꯥꯃꯤꯟꯅꯔꯛꯂꯕ ꯃꯔꯨꯞꯅꯤ꯫ ꯅꯪ ꯋꯥꯗꯨ ꯇꯥꯅꯤꯡꯗ꯭ꯔꯦ, ꯀꯅꯥꯗꯅꯣꯝ ꯆꯠꯂꯒꯅꯦ ꯍꯥꯏꯔꯁꯨ ꯆꯠꯂꯣ꯫ ꯀꯅꯥꯗꯅꯣ ꯍꯥꯏꯔꯤꯁꯦ? ꯃꯤ ꯑꯃ ꯍꯦꯛꯇꯗꯤ ꯌꯥꯔꯕꯣ? ꯌꯥꯔꯦ, ꯑꯩꯉꯣꯟꯗꯗꯤ ꯍꯥꯏꯔꯛꯀꯅꯨ꯫ ꯊꯥꯔꯤꯛꯊꯥ ꯋꯥ ꯑꯝꯇ ꯍꯥꯏꯒꯦꯅꯦ꯫ ꯇꯣꯝꯕ ꯀꯃꯥꯏꯅ ꯇꯧꯁꯤꯗꯤ? ꯁꯣꯏꯗꯅ ꯊꯥꯔꯤꯛꯊꯥꯅ ꯉꯥꯡꯉꯅꯤꯁꯦ꯫ ꯃꯁꯤꯒꯤ ꯇꯣꯝꯕꯁꯦ ꯏꯃꯥꯟꯅꯕ ꯑꯣꯏꯔꯕꯁꯨ ꯍꯟꯗꯛꯇꯤ ꯐꯨꯗꯕ ꯌꯥꯔꯣꯏ꯫ ꯊꯥꯔꯤꯛꯊꯥꯁꯦ ꯑꯩꯉꯣꯟꯗ ꯌꯦꯡꯅꯩꯁꯤꯕꯨ ꯇꯣꯝꯕꯅ ꯁꯣꯏꯗꯅ ꯋꯥꯊꯤ ꯇꯧꯔꯝꯃꯅꯤꯌꯦꯁꯦ꯫ ꯁꯣꯝꯗꯅ ꯇꯣꯝꯕꯅ ꯑꯇꯣꯞꯄ ꯋꯥꯔꯤ ꯑꯣꯏꯅ ꯁꯥꯗꯨꯅ ꯈꯣꯏꯃꯨꯗ ꯇꯣꯝꯕꯅ ꯂꯛꯅꯔꯝꯃꯤ꯫ ꯊꯥꯔꯤꯛꯊꯥ ꯃꯅꯥꯎꯅꯨꯄꯤꯒ ꯏꯁꯤꯡ ꯁꯣꯛꯇꯨꯅ ꯌꯨꯝꯗ ꯆꯠꯈ꯭ꯔꯦ꯫ ꯇꯣꯝꯕꯁꯨ ꯂꯥꯞꯅ ꯈꯣꯏꯃꯨꯗ ꯂꯛꯅꯔꯝꯂꯒ ꯆꯠꯈ꯭ꯔꯦ꯫ ꯁꯨꯃꯥꯏꯅ ꯁꯨꯝ ꯈꯣꯏꯃꯨꯅ ꯊꯥꯔꯤꯛꯊꯥꯕꯨ ꯀꯣꯏꯁꯦꯟ ꯁꯦꯟꯅꯖꯕ, ꯅꯨꯡꯁꯤ ꯍꯥꯏꯕꯗꯤ ꯍꯦꯛ ꯉꯝꯖꯗꯕꯁꯤ ꯈꯨꯜ ꯑꯗꯨꯒꯤ ꯃꯤꯗꯤ ꯂꯥꯏꯔꯗꯅ ꯍꯨꯏ ꯍꯧꯗꯣꯡ ꯐꯥꯎꯕ ꯈꯪꯅꯔꯝꯃꯤ꯫ ꯑꯗꯨꯅ ꯊꯥꯔꯤꯛꯊꯥꯒꯤ ꯃꯃꯥꯒ ꯃꯄꯥꯒ ꯃꯕꯨꯡꯒꯗꯤ ꯃꯩ ꯍꯧꯅ ꯁꯥꯎꯔꯝꯃꯤ꯫ ꯈꯣꯏꯃꯨꯒꯤ ꯃꯃꯥꯅ, ꯀꯌꯥꯝ ꯊꯤꯅ ꯉꯥꯡꯂꯛꯈ꯭ꯔꯦ ꯉꯁꯤꯗꯤ, ꯑꯗꯨꯁꯨ ꯃꯤ ꯃꯌꯥꯝꯒꯤ ꯃꯃꯥꯡꯗꯨꯗ꯫ ꯈꯣꯏꯃꯨ ꯅꯪ ꯀꯥꯏꯗ ꯂꯩꯒꯦ? ꯈꯣꯏꯃꯨꯒꯤ ꯃꯆꯦꯅ, ꯏꯃꯥ ꯈꯣꯏꯃꯨ ꯂꯩꯔꯝꯃꯣꯏ, ꯀꯩꯗꯧꯔꯒꯦ? ꯏꯃꯥꯅ ꯌꯥꯝ ꯁꯥꯎꯅ ꯂꯥꯛꯏꯗꯨꯕꯣ꯫ ꯈꯣꯏꯃꯨ ꯀꯥꯏꯗ ꯆꯠꯈ꯭ꯔꯦ? ꯃꯁꯤ ꯅꯨꯄꯤ ꯂꯨꯝꯕ ꯆꯠꯈ꯭ꯔꯤꯕꯔꯣ? ꯃꯣꯏꯒꯤ ꯃꯃꯥꯗꯨꯅ ꯃꯤ ꯃꯌꯥꯝꯒꯤ ꯃꯃꯥꯡꯗ ꯀꯣꯠꯁꯤ ꯀꯣꯠꯇꯅ ꯀꯌꯥꯝ ꯊꯤꯅ ꯉꯥꯡꯂꯛꯏ ꯑꯩꯉꯣꯟꯗ꯫ ꯅꯠꯇꯦ ꯃꯥꯕꯨ ꯃꯁꯤꯒꯤ ꯅꯨꯄꯤꯁꯤ ꯅꯠꯇꯗꯤ ꯑꯇꯩ ꯅꯨꯄꯤ ꯑꯃꯠꯇ ꯂꯩꯇ꯭ꯔꯦ ꯍꯥꯏꯕ꯭ꯔꯥ ꯏꯃꯥ? ꯏꯀꯥꯏꯈ꯭ꯔꯦꯗ ꯏꯃꯥ ꯏꯕꯦꯝꯃ꯫ ꯏꯃꯥ
ꯑꯩꯈꯣꯏ ꯈꯣꯏꯃꯨꯗꯤ ꯊꯥꯔꯤꯛꯊꯥ ꯅꯠꯇꯅ ꯑꯇꯩ ꯅꯨꯄꯤ ꯑꯝꯇ ꯂꯧꯔꯣꯏ ꯍꯥꯏꯕꯅꯤ ꯑꯗꯨꯅ ꯃꯤꯉꯣꯟꯗ ꯁꯥꯎꯔꯨ ꯌꯥꯕ ꯅꯠꯇꯦ ꯂꯩꯀꯥꯏꯁꯤꯗ ꯊꯥꯔꯤꯛꯊꯥ ꯀꯣꯏꯕ ꯂꯥꯛꯄ ꯄꯥꯈꯪꯈꯩꯁꯨꯅꯦ ꯅꯆꯥꯅꯨꯄꯥꯅ ꯐꯨꯗꯅ ꯂꯣꯏ ꯂꯩꯔꯦ ꯑꯗꯨꯗꯤ ꯃꯤꯒꯤ ꯃꯃꯥ ꯃꯄꯥꯁꯨ ꯁꯥꯎꯔꯛꯄ ꯇꯥꯕꯅꯤꯅꯦ ꯑꯩꯅ ꯍꯥꯏꯕꯗꯤ ꯊꯥꯔꯤꯛꯊꯥꯗꯒꯤ ꯍꯦꯟꯅ ꯐꯖꯕꯤ ꯅꯨꯄꯤ ꯃꯌꯥꯝ ꯑꯃ ꯂꯩ ꯊꯔꯣ ꯊꯝꯕꯥꯜ ꯂꯩꯍꯥꯎ ꯀꯕꯣꯛ ꯂꯩ ꯑꯗꯒꯤ ꯆꯤꯅꯤ ꯆꯝꯄ꯭ꯔꯥꯁꯨ ꯃꯌꯥꯝ ꯑꯃ ꯂꯩ ꯍꯥꯏꯕꯅꯤꯗ ꯂꯩꯔꯁꯨꯅꯦ ꯅꯆꯥꯅꯨꯄꯥꯅ ꯑꯝꯇ ꯄꯥꯝꯗ꯭ꯔꯦ ꯃꯥꯒꯤꯗꯤ ꯊꯥꯔꯤꯛꯊꯥ ꯍꯥꯏꯈ꯭ꯔꯗꯤ ꯂꯣꯏꯈ꯭ꯔꯦ ꯊꯥꯔꯤꯛꯊꯥꯅ ꯌꯥꯕꯤꯔꯛꯄꯁꯨ ꯅꯠꯇꯕ ꯅꯄꯥ ꯍꯜꯂꯛꯄꯒꯅꯦ ꯅꯅꯥꯎ ꯅꯨꯄꯥ ꯈꯣꯏꯃꯨꯁꯦ ꯊꯤꯅ ꯑꯃꯨꯛꯇ ꯐꯨꯍꯟꯗꯕ ꯌꯥꯗ꯭ꯔꯦ ꯐꯨꯍꯟꯒꯅꯨꯀꯣ ꯃꯃꯥꯡꯗꯁꯨ ꯅꯨꯃꯤꯠ ꯀꯌꯥꯅꯤꯅꯣ ꯄꯥꯕꯅ ꯐꯨꯔꯨꯕꯒꯤ ꯌꯨꯝꯗ ꯍꯜꯂꯛꯇꯕꯗꯣ ꯍꯟꯗꯛ ꯑꯃꯨꯛ ꯍꯜꯂꯛꯇ꯭ꯔꯗꯤ ꯑꯩꯗꯤ ꯄꯥꯕꯒꯤ ꯏꯃꯥꯒꯗ ꯁꯥꯎꯅꯤꯀꯣ ꯁꯣꯝꯗꯅ ꯈꯣꯏꯃꯨ ꯊꯥꯔꯤꯛꯊꯥ ꯊꯣꯛꯂꯛꯄ ꯉꯥꯏꯗꯨꯅ ꯂꯩꯔꯤ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯊꯥꯔꯤꯛꯊꯥ ꯊꯣꯛꯂꯛꯂꯝꯗꯦ ꯇꯣꯝꯕ ꯉꯁꯤꯁꯨ ꯈꯣꯏꯃꯨ ꯂꯛꯅꯕ ꯑꯃꯨꯛ ꯂꯥꯛꯏ ꯈꯣꯏꯃꯨ ꯀꯅꯥ ꯌꯦꯡꯉꯤꯅꯣ ꯍꯨꯔꯥꯟꯕꯁꯦ ꯉꯁꯤꯁꯨ ꯇꯨꯡꯗꯕꯨ ꯂꯥꯛꯏꯅꯤ ꯇꯣꯝꯕ ꯅꯪꯅ ꯑꯩ ꯄꯥꯅ ꯂꯩꯗꯨꯕꯨ ꯃꯔꯨꯞ ꯅꯪ ꯁꯤꯕꯨ ꯑꯇꯣꯞꯄ ꯊꯕꯛ ꯑꯝꯇ ꯂꯩꯇ꯭ꯔꯕꯣ ꯁꯤꯁꯨ ꯑꯩꯒꯤꯗꯤ ꯊꯕꯛ ꯑꯃꯅꯤ ꯀꯩꯅꯣ ꯑꯗꯣ ꯅꯪꯅ ꯂꯨꯝꯂꯤꯕ ꯊꯥꯔꯤꯛꯊꯥꯗꯣ ꯉꯁꯤꯗꯤ ꯊꯣꯛꯂꯛꯑꯔꯣꯏꯅꯤ ꯅꯪꯕꯣ ꯀꯔꯤꯒꯤ ꯊꯥꯔꯤꯛꯊꯥꯗꯣ ꯌꯥꯝ ꯀꯟꯅ ꯅꯥ ꯂꯩꯔꯤꯗꯣ ꯅꯪ ꯀꯩꯝꯇ ꯈꯪꯗ꯭ꯔꯣ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯏ ꯑꯣꯗꯅ ꯑꯃꯥꯏꯕ ꯃꯥꯏꯕꯤ ꯀꯧꯗꯅ ꯑꯍꯤꯡ ꯊꯦꯡꯂꯕ ꯐꯥꯎꯕ ꯂꯩꯀꯟꯅꯔꯤꯗꯣ ꯉꯔꯥꯡ ꯑꯃꯥꯏꯕ ꯂꯥꯛꯑꯝꯗ꯭ꯔꯗꯤ ꯊꯥꯔꯤꯛꯊꯥ ꯁꯤꯅꯤ ꯍꯥꯏꯅꯔꯤꯕꯅꯤ ꯑꯗꯨꯒ ꯅꯪꯗꯤ ꯀꯩꯝꯇꯁꯨ ꯈꯪꯂꯝꯗꯦ ꯈꯪꯗꯣꯏꯅꯤ ꯅꯪꯅ ꯊꯥꯔꯤꯛꯊꯥꯁꯤ ꯅꯨꯡꯁꯤꯕ ꯌꯧꯗꯦꯕ ꯅꯪꯅ ꯃꯥ ꯅꯨꯡꯁꯤꯔꯤꯁꯦ ꯃꯁꯛ ꯈꯛꯇꯗꯅꯤ ꯊꯃꯣꯏꯗꯗꯤ ꯅꯠꯇꯦꯕ ꯈꯣꯏꯃꯨ ꯀꯟꯅ ꯆꯦꯟꯈ꯭ꯔꯦꯅꯤ ꯑꯩꯅ ꯐꯥꯒꯤ ꯇꯧꯔꯒ ꯈꯣꯏꯃꯨꯁꯦ ꯈꯨꯗꯩꯁꯤꯒ ꯅꯝꯃꯤꯁꯤꯒ ꯀꯟꯅ ꯆꯦꯟꯈ꯭ꯔꯦ ꯇꯧꯔꯤꯁꯦ ꯏꯁꯧꯅ ꯀꯅꯥꯅꯣ ꯏꯆꯦ ꯊꯣꯡꯒꯥꯜꯗ ꯅꯨꯄꯥ ꯑꯃ ꯀꯟꯅ ꯈꯣꯏꯃꯨꯅꯤꯅꯦ ꯁꯤꯗꯤ ꯀꯅꯥꯅꯦꯕ ꯈꯣꯏꯃꯨꯅꯦ ꯍꯥꯏꯕ ꯏꯆꯦ ꯀꯔꯤꯒꯤꯅꯣ ꯃꯥꯅ ꯀꯟꯅ ꯆꯦꯟꯁꯤꯜꯂꯛꯏꯁꯤꯅ ꯁꯣꯏꯗꯅ ꯐꯨꯕꯤꯕ ꯇꯥꯔꯦ ꯑꯩ ꯏꯃꯨꯡꯗ ꯆꯪꯉꯦ ꯑꯩ ꯍꯪꯉꯗꯤꯅꯦ ꯂꯩꯇꯦ ꯍꯥꯏꯌꯨꯀꯣ ꯍꯣꯏ ꯏꯆꯦ 이분 코이 뭐야? 그이기노 너네 코이다 까나진 실레이시야. 까리 후라루르가 찔레이노. 타릭타나 통실 무름도 룸라가 레기. 너희들이 있어. 마부 이 오버 파려보. 아마이버디 짝러보. 까리는 마나 하시고. ngarobo 이분 코이 무나. 아이코이 세부 까난 이오이 하이노. 아두가 까이디 아마이버. 마피가 따라가 카피 말리니. 또 뭐나 너희세도. ngarang numidang iyam na ubadagi amayba maybi kauduna laikai ne haina aiguna tamaina taning de wathi wore adugi kapi bakai duni nya aikoi se se yam nung sijabado yar sakro aikoi maga paba galadi puja sani nang iso asemba gisu noise do kem tawdabro tawde sakro adudi noise gi masak do amti yenge aduga ai sakragi mama yami kai khangdi ibung khoi mugi se ꯑꯩꯈꯣꯏꯁꯦ ꯌꯦꯡꯅꯤꯡꯗꯅ ꯏꯑꯣꯏ ꯀꯥꯏꯅ ꯍꯥꯏꯖꯤꯜꯂꯒ ꯈꯗ꯭ꯔꯛ ꯇꯧꯔꯤꯔꯣ ꯅꯠꯇꯦ ꯁꯧ ꯇꯣꯝꯕꯅ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯄꯅꯦ ꯅꯣꯏꯁꯦꯗꯣ ꯉꯔꯥꯡ ꯏ ꯑꯣꯗꯅ ꯁꯤꯒꯦ ꯇꯧꯋꯦꯅ ꯑꯗꯣ ꯅꯣꯏꯁꯦꯗꯣ ꯑꯃꯨꯛꯇ ꯀꯧꯊꯣꯔꯛꯑꯣ ꯑꯗꯨꯒ ꯑꯩ ꯆꯠꯈ꯭ꯔꯒꯦꯕ ꯌꯥꯔꯣꯏ ꯆꯠꯈ꯭ꯔꯣ ꯅꯪ ꯈꯣꯏꯃꯨꯅ ꯑꯩꯁꯦ ꯌꯥꯝꯅ ꯅꯨꯡꯁꯤꯕ ꯑꯣꯏꯔꯦ ꯑꯩꯕꯨ ꯐꯥꯒꯤ ꯐꯥꯒꯤꯗꯒꯤ ꯈꯣꯏꯃꯨꯒꯤ ꯑꯣꯏꯗꯧꯔꯕ꯭ꯔꯅꯦ ꯌꯦꯡꯉꯨꯅꯦ ꯃꯥꯏ ꯃꯁꯛꯁꯦ ꯑꯩꯕꯨ ꯎꯅꯤꯡꯕꯅ ꯊꯣꯡ ꯑꯁꯤꯗ ꯑꯗꯨꯝ ꯌꯦꯡꯂꯒ ꯂꯩꯔꯦꯃꯤ 이서 노시에도 엉떡 돌아오다. 능 아이노인 부르까니고. 아이고 독라시려네. 강하우다 타릭 타기 마붕도 통갈음도 기상레이. 아이 낭디 시대가도 몰라이봐. 이성나 아이는 가사는 짤로 하이드라. 타릭 타나 아스 코이 무세 소이드는 포비션이 떠오르세. юм시다 아할라면 레이데나 낭가도 몰라이노. 하 낭네 코이세 아스 아무스 주시가 이기노. 이바이 또 뭐는 타릭 타도. 그리보지기도 이바이가이나 능 미역스젠하 이야마 이와세 아무다나 다비고 그리와 다바 이바이가이나 미우시다브나 이사우나 푸그레 아스 기세 이몽데 상하게 이제 타릭타나 코이무사 다사우나 마마이디 얌티네 부비그레 얌 누가이디 예잔 아이는 가사이나 짤로 하이르번 마나 이시yen기나 덤다우 레이베니 도무나 생버기수 아이시야 이 오이나 코이무다 하이브자도 하이라모이 코이무나 이세 우닝드나 하이지네 오이랑거니 마디 그리기 아이 우닝부기 하이지네이바 눅시부기냐 우닝부기 하이지네이바 코이무사 아이 농디 눅시부 오이래 까이노 있자 낭 너무 떠오르이두나 이제 또 코이무사 마마이디 이따래 하 코이무 다저 이하리 보라누 미마사도 시바나바 토어디 아이 코이무다 사타니 저코서 얌투나 ꯈꯨꯠ ꯍꯜꯂꯛꯇ ꯃꯤꯗ ꯐꯨꯕꯁꯦ
ꯌꯥꯝ ꯅꯨꯡꯉꯥꯏꯖꯥꯅꯤꯅꯦ ꯑꯩꯗꯤ ꯉꯁꯤꯗ ꯈꯪꯉꯤ ꯊꯥꯔꯤꯛꯊꯥ ꯅꯪ ꯀꯩꯁꯨ ꯇꯧꯗꯕ ꯑꯣꯏꯔꯦꯀꯣ ꯅꯪ ꯀꯩꯝ ꯇꯧꯗ꯭ꯔꯗꯤ ꯑꯩ ꯆꯠꯂꯒꯦ 이봐이 ꯍꯧꯖꯤꯛꯇꯤ ꯑꯩ ꯆꯠꯂꯒꯦ ꯑꯩꯒꯤ ꯊꯥꯔꯤꯛꯊꯥꯁꯦ ꯀꯩꯝ ꯇꯧꯔꯝꯗ꯭ꯔꯦ ꯀꯔꯤꯕ ꯍꯧꯖꯤꯛꯀꯤꯗꯣ ꯉꯥꯏꯈꯣ ꯇꯥꯁꯣ ꯌꯥꯔꯦꯕ ꯃꯤ ꯆꯠꯈ꯭ꯔꯦ ꯍꯥꯏꯕ ꯑꯁꯨꯛ ꯊꯤꯅ ꯐꯨꯔꯕꯁꯤ ꯐꯥꯎꯕ ꯃꯤ ꯌꯥꯎꯁꯤꯗꯤꯅꯦ ꯃꯁꯤ ꯈꯣꯏꯃꯨꯁꯦ ꯑꯗꯨꯒ ꯅꯪꯅ ꯅꯌꯥꯒꯤꯒ ꯂꯤꯗꯨꯅ ꯀꯩꯒꯤ ꯍꯥ 시로 따서 ꯑꯗꯨꯕꯨꯔ ꯇꯥꯁꯧꯅ ꯈꯣꯏꯃꯨ ꯐꯨꯕꯒꯤ ꯍꯔꯥꯎꯔꯤꯅꯤ ꯑꯩꯈꯣꯏ ꯇꯥꯁꯧꯁꯦ ꯌꯥꯝ ꯀꯜꯂꯦ ꯍꯥꯏꯕ ꯀꯟꯗꯗꯤ ꯀꯩꯅꯣ ꯑꯩꯅ ꯌꯨꯝꯗ ꯇꯨꯃꯤꯟꯅ ꯁꯨꯝ ꯂꯩꯕꯁꯤꯗ ꯌꯥꯝ ꯁꯣꯟꯕ ꯃꯥꯜꯂꯣꯏꯔꯣ ꯈꯨꯜ ꯋꯥꯡꯕ ꯂꯥꯟꯈ꯭ꯔꯗꯤ ꯅꯪ ꯇꯥꯁꯧꯁꯦ ꯀꯩꯅꯤꯅꯦ ꯀꯩ ꯑꯩ ꯂꯥꯛꯄꯗ ꯃꯤꯅ ꯀꯤꯅꯔꯤꯕꯅꯤꯅꯦ 이성나 삭다니세 오이다바 ꯉꯥꯡꯅꯔꯤ 이시는 노이두디 ꯈꯣꯏꯃꯨꯅ ꯇꯥꯁꯧꯗ 이바이 하이나 ꯀꯧꯔꯒ ꯀꯥꯔꯦꯝꯅꯕꯒꯤꯅꯤꯗꯤ ꯈꯪꯗꯅ ꯑꯗꯨꯒ ꯇꯥꯁꯧꯁꯦ ꯌꯥꯝ ꯀꯟꯕꯒꯁꯨ ꯁꯥꯔꯤ ꯈꯣꯏꯃꯨꯅ 이세 ꯅꯨꯡꯁꯤꯕꯒꯤ ꯐꯨꯕꯤꯔꯝꯗ꯭ꯔꯒꯕ ꯈꯣꯏꯃꯨꯗꯤ ꯇꯣꯝꯕꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ ꯑꯗꯨꯒ ꯍꯣꯏ ꯃꯥꯏ ꯍꯥꯏꯗꯕꯤꯗ ꯇꯣꯝꯕꯕꯨ ꯈꯣꯏꯃꯨꯅ ꯇꯞ ꯇꯥꯈꯩ ꯐꯨꯗꯠꯂꯝꯃꯤ ꯑꯗꯨꯒ ꯈꯨꯜ ꯑꯗꯨꯗ ꯈꯣꯏꯃꯨꯅ ꯇꯣꯝꯕ ꯐꯨꯕꯒꯤ ꯌꯥꯌꯥ ꯂꯥꯎꯅꯔꯝꯃꯤ ꯍꯧꯖꯤꯛꯇꯤ ꯊꯥꯔꯤꯛꯊꯥꯅ ꯈꯣꯏꯃꯨꯕꯨ ꯅꯨꯡꯁꯤꯕ ꯈꯔ ꯍꯧꯔꯛꯂꯝꯃꯤ ꯑꯗꯨꯅ ꯅꯨꯡꯇꯤꯒꯤ ꯏꯁꯤꯡ ꯁꯣꯛꯄ ꯀꯩꯊꯦꯜ ꯆꯠꯄꯁꯨ ꯊꯣꯛꯂꯛꯂꯝꯃꯤ ꯈꯣꯏꯃꯨꯁꯨ ꯍꯦꯛ ꯇꯨꯃꯤꯟ ꯊꯥꯔꯤꯛꯊꯥꯕꯨ ꯉꯥꯏꯗꯨꯅ ꯌꯦꯡꯖꯔꯝꯃꯤ ꯑꯗꯨꯕꯨ ꯅꯣꯡꯃꯗꯤ ꯇꯣꯝꯕꯅ ꯈꯣꯏꯃꯨꯕꯨ ꯂꯃꯟ ꯈꯨꯝꯂꯒꯦ ꯈꯟꯗꯨꯅ ꯃꯈꯨꯠꯇ ꯆꯩꯇꯨꯞ ꯑꯃ ꯄꯥꯏꯗꯨꯅ ꯈꯣꯏꯃꯨꯒꯤ ꯇꯨꯡꯗꯒꯤ ꯇꯨꯃꯤꯟꯅ ꯈꯣꯏꯃꯨꯗ ꯆꯩꯇꯨꯞ ꯑꯗꯨꯅ ꯀꯜꯂꯝꯃꯤ ꯈꯣꯏꯃꯨ ꯃꯀꯣꯛꯇꯁꯨ ꯊꯕꯥꯛꯇꯁꯨ ꯁꯣꯛꯇꯨꯅ ꯋꯥꯟꯊꯔꯝꯃꯤ ꯈꯪꯕ꯭ꯔꯥ ꯈꯣꯏꯃꯨ ꯅꯪꯅ ꯑꯩꯕꯨ ꯃꯤ ꯃꯃꯥꯡꯗ ꯇꯝꯊꯤꯅ ꯐꯨꯈꯤꯕꯗꯣ ꯃꯗꯨꯒꯤ ꯂꯃꯟꯅꯤ ꯑꯩꯅ ꯉꯁꯤ ꯁꯤꯡꯂꯤꯕꯁꯤ ꯑꯗꯨꯒ ꯊꯥꯔꯤꯛꯊꯥꯁꯨ ꯅꯪꯒꯤ ꯁꯨꯡꯑꯣꯏ ꯑꯣꯏꯍꯜꯂꯣꯏ ꯑꯩꯅ ꯁꯤ ꯌꯧꯔꯗꯤ ꯃꯤ ꯎꯗ꯭ꯔꯤꯉꯩꯁꯤ ꯆꯦꯜꯍꯧꯔꯒꯦ ꯑꯗ ꯊꯥꯔꯤꯛꯊꯥꯒꯤ ꯏꯁꯧꯒꯁꯨ ꯊꯣꯛꯂꯛꯏꯅꯤ ꯑꯩ ꯆꯦꯜꯂꯕꯗꯤ ꯁꯣꯏꯗꯅ ꯆꯤꯡꯅꯈ꯭ꯔꯅꯤ ꯆꯩꯁꯦ ꯁ꯭ꯋꯥꯏꯗ ꯍꯨꯗꯣꯛꯈ꯭ꯔꯒꯦ ꯑꯗꯨꯒ ꯁ꯭ꯋꯥꯏꯗ ꯊꯣꯛꯂꯒ ꯀꯩꯝ ꯈꯪꯗꯕ ꯁꯥꯔꯒ ꯂꯩꯒꯦ ꯀꯔꯤꯅꯣ ꯏꯆꯦ ꯅꯪꯅ ꯀꯣꯌꯦꯡ ꯌꯦꯡꯉꯤꯗꯨꯕꯣ 이찬 ngасidi ꯈꯣꯏꯃꯨ ꯂꯩꯕ ꯎꯗꯤ ꯑꯗꯣ 이제 ꯍꯧꯖꯤꯛꯇꯤ 이제 ꯅꯪꯅ ꯑꯣꯏꯅ ꯍꯦꯟꯖꯤꯜꯂꯤꯌꯦꯀꯣ 이마 바보이 ꯈꯪꯉꯗꯤ ꯅꯔꯣ ꯀꯣꯛꯆꯈꯤꯁꯅꯤ ꯅꯪ ꯈꯪꯂꯣꯏ ꯅꯪꯗ ꯍꯥꯏꯗꯣꯛꯀꯅꯨ ꯑꯗꯣ ꯇꯨꯃꯤꯟ ꯂꯩꯌꯨ ꯇꯣꯝꯕ ꯇꯥꯈꯤꯅꯤ ꯊꯥꯔꯤꯛꯊꯥ ꯅꯣꯏꯅꯤ ꯏꯁꯤꯡ ꯁꯣꯛꯇꯣꯏꯔꯣ ꯍꯣꯏ ꯇꯣꯝꯕ ꯅꯪꯗꯤ ꯍꯨꯃꯥꯡꯗ ꯌꯣꯝꯃꯤꯗꯨꯅ ꯀꯩꯗꯧꯔꯦ ꯃꯔꯨꯞ ꯈꯣꯏꯃꯨ ꯊꯤꯕꯗꯨꯅꯤꯅꯤ ꯃꯌꯨꯝꯗꯁꯨ ꯂꯩꯍꯧꯗꯦ ꯀꯥꯏ ꯆꯠꯈ꯭ꯔꯕꯖꯥꯠꯅꯣ ꯈꯪꯗꯦ ꯃꯥꯒꯩꯒ ꯅꯨꯡꯉꯥꯏꯅꯗꯕ ꯑꯃ ꯂꯩꯈꯤꯕꯗꯣ ꯆꯝꯊꯣꯛꯅꯔꯒ ꯍꯥꯟꯅꯒꯨꯝꯅ ꯃꯔꯨꯞ ꯑꯣꯏꯔꯁꯦꯅ ꯍꯥꯏꯒꯦ ꯇꯧꯕꯅꯤ ꯑꯗꯨ ꯊꯥꯔꯤꯛꯊꯥ ꯅꯉꯣꯟꯗꯁꯨ ꯑꯩ ꯂꯥꯜꯂꯤ ꯑꯩꯅ ꯈꯣꯏꯃꯨꯗ ꯁꯨꯝ ꯂꯛꯅꯔꯒ ꯈꯣꯏꯃꯨꯅ ꯅꯪ ꯀꯌꯥꯝ ꯅꯨꯡꯁꯤꯕꯗꯣ ꯑꯩꯅ ꯌꯦꯡꯂꯨꯕꯅꯤ ꯑꯗꯨꯒꯗꯤ ꯅꯨꯡꯁꯤꯕ ꯍꯦꯟꯃꯟ ꯂꯩꯔꯝꯗꯅ ꯊꯣꯛꯍꯟꯅꯤꯡꯗꯕ ꯊꯧꯗꯣꯛ ꯑꯃ ꯊꯣꯛꯈ꯭ꯔꯦꯗꯅ ꯌꯥꯔꯦꯍꯦ ꯍꯧꯈ꯭ꯔꯕ ꯋꯥꯔꯤꯗꯨꯕꯨ ꯈꯣꯏꯃꯨꯗꯣ ꯅꯍꯥꯟꯈꯩꯗꯤ ꯃꯁꯤꯒꯤ ꯁꯝꯕꯜ ꯃꯔꯨꯝꯁꯤꯗ ꯑꯩꯕꯨ ꯍꯦꯛ ꯉꯥꯏꯕꯅꯤꯗ ꯈꯣꯏꯃꯨꯗꯨ ꯁꯝꯕꯜ ꯃꯈꯥꯗꯨꯗ ꯂꯦꯡꯉꯛꯄꯒꯨꯝ ꯇꯧꯏ ꯇꯣꯝꯕ ꯀꯩꯅꯣ ꯑꯁꯤꯗ ꯂꯦꯡꯉꯩꯁꯤꯕꯣ ꯍꯥ ꯀꯔꯥꯏꯗ ꯁꯤꯗꯤ ꯃꯔꯨꯞ ꯈꯣꯏꯃꯨꯅꯤꯅꯦ ꯈꯣꯏꯃꯨ ꯏ ꯉꯛꯇ ꯉꯥꯏꯔꯤ ꯁꯤꯗꯤ ꯈꯣꯏꯃꯨ ꯃꯤꯠ ꯄꯥꯡꯉꯣ ꯈꯣꯏꯃꯨ ꯇꯣꯝꯕ ꯈꯣꯏꯃꯨꯁꯤ ꯏ ꯉꯛꯇ ꯉꯥꯏꯔꯤ 이성나 마곡다 이토이 이제 또문나 시부 그나 떠리부노 시디 마유드 당신 에이 지각게 라오 에이 마유드 뿌려가 부기 타릭타나 코이모 난 그이더라게 이제 갑가노 그도수 잉학다 ngairi 이제 타릭타나 까쁘도 따보다 내가기 미싱신 신나래 aduga khoimubu yumda puduna amaiba amaibi kauduna laikanarami maduda tombasu kapsinaduna yang wajaba sana koisen senduna khoimugi mateng pangsinarami chayol amagi matung khoimu gyan taraktuna khara pharaklami tarik thadi yumgi mi kibana khoimugi manakta sangdrabasu tombadagi pausum laurami aduga tombadi khoimugi manakta laiduna seba tawba sarami maru khoimu nang kaimta ningsingmu thoktre nangonda tungdagi seitupna kalamlibu nupado numituda aina khoimu nang uramtraba maruki punsida manglambasu yai madugi wada hawduranuda tomba hoi maruki lamanbudi engonda sauna toleko madugi damaktadi aina matang sabda soidana singba ngam oisaki karigi lamanu marup amana marup amagi mateng pangnadana kanagi mateng pangnadoino khoimugi masena khoimu isena puraklibi hidakse amukta thaksise je ai fari dak thaktrasu yarni pharasu thaktaba yadabani si ichi ilaki tombana thakchiluni marup anganga chameng manai nangsi tombasa nusidara nangna soktuna mana poraga purakpa numitudagini mana nangbu koisen sena zaraise
mayumdaga leiba phangjadrabani si yakatho simaga thaksi maru khoimo ai yum phau jaluke aduga mulake je ayumda jaluke hoi chaluro adu je aidi maru pahat nu gonaram limisa tarik thagi mabungna oiram dong mali chale koi je tarik thagi mabungna haiba karigumba moina oiram labadi machi ina kaidorake habdu yenguko je ai tumningi gaktu tumke hoi tumu isi sak thonglu khige ko imaga pabaga suhalani nangi sanaba kai kai no leba chakhibani tombana ai muksingba kadar haiba mise ekoi khulsida amta leramoi ko aina su khoi musa chaitupna kanthaba aduga aina mo khangdaba saduna sebaga toshinaba tarik thag isauga se ai ngai maleni iche ibung tomba lai tomba khoi mu bu khara pharabro ma wari sanabaga yaraba hoi khardi fari nasidi wari sanabasu yare ado masadi am soli haitare ata tomba se aina khoi mu gi masado thuna kanaba haira khara purakpani sina nga ga giromgani mangodam ta pibiyo kadaino hojik piramagi isauna ado ibung tomba ibung khoi mu gi oiribi pibam se kanana ni haige madugi wado ai noyani da kamaina haidunu khangtre khoi mu na haibada noita sauna malina hayawini ai ta sauna haiba madu oiroi numito ta saudi lehau tawtana phamungdagi hendi huini ai shu khangini ado khoi mu na haibu wani dina aduna moi mungi mi khaidi mai hongna hore khulda ta kani ba hewbani aina sengmu sabsabi ma khangdana madudi tawgum se haidana themlaga thamlibani adudi aina na pirakpase amta piruhige ko tomba tharik thana khoi mu gi sana pirakpa singdu mani yumdagi purakpa saduna khoi mu da pirami aduga tarik thana khoi mu sokpadu yam harau ya haina amuk tamsilami sumaina tombana khoi mu dana ama tarik thadana ama tamsinduna sanarami tha amagi matungdadi khoi mu yumdagi thongal thokpa horakli kadai dana khoi mu nana thoklibudu ba je ei thongal phawdu thoke isi sulake je lakano tombana kaidna khoi mu nana tholeidu ba tomba nang lakpa yamna phare nang maru khoi mu do mathanda chalhan khinu ko isen harise azumani kana khangni tarik thai gi mungdo hojiksu marup phudogi lumaga lerambraso marup tomba ai ithanda ngakta legi madu yaroi ni marup aina marup sena basina marup khoimu nangse kanamtana kayam tawba ngamloi doribani ni chatlo marup tomba ai thana legi habani nangi se ai taliro khoimu nangi thawai busu aina kanbiraklaga ai taliba khoimu na khanghaudana tombada kupangna pak launa thare ai ko ngaure ai dan syam pai ibai khoimo nang lengonda khupana tharabko nangi damakta aina sukwana hotna biraga nang lengonda khupana muka thariba pai adumaru khoimo nang yamna ningamoi ko mashidi leikai sida khoimu se makok sai ngaurin sandoke ko ai tarik thado udaba koire ko mabu karam tori bisano ai gi asokpa nabadagi wabase ma udaba ni hena waba yeliko tarik thadu yumdagi mapan ga trabasala tarik thada hana harugi khangni adudi moidek de chalagi tarik thak isogadi thongal to putholi ije ibung tongbu sing asidi ekhoiram doina la isibu ibung khoimugi kari pakpore izado khangdi law hangusi ije ibung khoimu do isi uning munasu ngaurambani ko kaiduna noini na harauna laiduna tarik thana nangi naktani ado khoimugi kai paulai gi tomba mabu ai khoi dawsik phauba lana dum khali bazalo tarik tha nang sip angi do ko nang aina khoimugi maramda moimungi maramda wa mayam haira phauba khoimu na dum so leimi kari muk torge tomba ai di khoimu ko unaraga moi gai khoiga wakhalana khanari basya amukta samthoknaba pami aduga khoimu nei bawsiksu nuksiba pami amu aureni tarik tha madugi wakhalda thadoni nangbo tu ai gi zaina mu tariba kupak mami se ubra se khoimu na hosik tharakpane adusu nangi waudu bagi aduga wamuna ikanamta de haibiganu ko khoimu do makok pira le ngaure isauna asengbaro haise ai nai basa pagi da mala buiso noyani mayo mangda ga jalunu ko apai pona ga thumsani mu
ꯇꯣꯝꯕꯅ ꯊꯥꯔꯤꯛꯊꯥꯗ ꯈꯣꯏꯃꯨꯒꯤ ꯋꯥꯈꯜ ꯀꯥꯎꯅꯕ ꯋꯥ ꯐꯠꯇꯕ ꯃꯌꯥꯝ ꯑꯃ ꯍꯥꯏꯖꯤꯜꯂꯝꯃꯤ꯫ ꯊꯥꯔꯤꯛꯊꯥ ꯇꯣꯝꯕꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯀꯞꯇꯨꯅ ꯌꯨꯝꯗ ꯆꯪꯈꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯇꯣꯝꯕ ꯍꯔꯥꯎꯅ ꯌꯨꯝꯗ ꯍꯟꯈꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯈꯔꯅꯤ ꯍꯧꯈ꯭ꯔꯦ꯫ ꯈꯣꯏꯃꯨ ꯊꯥꯔꯤꯛꯊꯥ ꯎꯅꯤꯡꯕꯅ ꯉꯥꯎꯔꯝꯃꯤ꯫ ꯊꯥꯔꯤꯛꯊꯥꯁꯨ ꯑꯔꯣꯏꯕ ꯑꯣꯏꯅ ꯈꯣꯏꯃꯨ ꯎꯅꯗꯨꯅ ꯁꯝꯊꯣꯛꯅꯕ ꯄꯥꯝꯂꯝꯃꯤ꯫ ꯑꯗꯨꯅ ꯊꯥꯔꯤꯛꯊꯥꯅ ꯈꯣꯏꯃꯨꯗ ꯎꯅꯅꯕ ꯃꯇꯝ ꯊꯥꯗꯨꯅ ꯁꯤꯜꯂꯝꯃꯤ꯫ ꯑꯗꯨꯒ ꯈꯣꯏꯃꯨꯒ ꯊꯥꯔꯤꯛꯊꯥꯒ ꯈꯨꯜꯒꯤ ꯂꯝꯍꯥꯡ ꯑꯃꯗ ꯎꯅꯔꯝꯃꯤ꯫ ꯇꯣꯝꯕꯅ ꯉꯁꯤꯗꯤ ꯈꯣꯏꯃꯨꯗꯣ ꯃꯌꯨꯝꯗꯁꯨ ꯂꯩꯍꯧꯗꯦ, ꯈꯨꯜꯗꯁꯨ ꯂꯩꯕꯨꯗꯦ, ꯀꯥꯏꯗ ꯆꯠꯈ꯭ꯔꯕꯖꯥꯠꯅꯣ? ꯆꯦ ꯈꯣꯏꯃꯨꯗꯨꯕꯨ ꯀꯥꯏ ꯆꯠꯈꯤꯒꯦ? ꯑꯩꯁꯨ ꯈꯪꯗꯤꯌꯦ, ꯑꯩꯗꯤ ꯅꯪꯒ ꯄꯨꯟꯕ꯭ꯔꯥꯕꯣ? ꯄꯨꯟꯗꯦꯗ ꯏꯆꯦ, ꯀꯥꯏ ꯆꯠꯈ꯭ꯔꯤꯖꯥꯠꯅꯣ? ꯊꯥꯔꯤꯛꯊꯥꯒꯤ ꯃꯕꯨꯡꯅ ꯇꯟꯖꯥ ꯂꯨꯝꯃꯒ ꯂꯩꯕꯒꯕ ꯁꯣꯏꯗꯅ ꯈꯨꯗꯣꯡꯊꯤꯕ ꯑꯃꯨꯛ ꯅꯪꯂꯝꯒꯅꯤꯀꯣ? ꯀꯔꯤ ꯍꯥꯏꯕ ꯇꯣꯝꯕ? ꯀꯩꯁꯨ ꯅꯠꯇꯦꯗ ꯏꯆꯦ, ꯑꯗꯨ ꯏꯆꯦ ꯑꯩ ꯈꯣꯏꯃꯨꯗꯣ ꯀꯥꯏꯗ ꯂꯩꯒꯦꯅ ꯑꯃꯨꯛꯇ ꯊꯤꯔꯨꯒꯦ꯫ ꯊꯥꯔꯤꯛꯊꯥ ꯍꯣꯏꯗꯒ ꯆꯠꯂꯒ ꯂꯩꯔꯝꯗꯅꯕ? ꯑꯩ ꯈꯣꯏꯃꯨ ꯊꯤꯔꯨꯒꯦ, ꯏꯃꯥ ꯑꯩ ꯑꯁꯤꯗ ꯆꯠꯂꯨꯒꯦꯀꯣ꯫ ꯇꯣꯝꯕꯅ ꯀꯔꯤꯒꯨꯝꯕ ꯊꯥꯔꯤꯛꯊꯥꯒ ꯈꯣꯏꯃꯨꯒꯗꯣ ꯎꯅꯔꯒ ꯋꯥꯔꯤ ꯁꯥꯟꯅꯔꯝꯂꯒ ꯑꯁꯦꯡꯕ ꯂꯣꯏꯅ ꯈꯪꯂꯝꯂꯕꯗꯤ ꯑꯩ ꯑꯣꯏꯅ ꯋꯥꯐꯝꯗ ꯇꯥꯅꯤꯀꯣ꯫ ꯃꯣꯏ ꯌꯨꯝꯁꯤꯁꯨ ꯀꯅꯥꯝꯇ ꯂꯩꯇꯕꯖꯥꯠꯂꯣ? ꯊꯥꯔꯤꯛꯊꯥ ꯏꯁꯧ ꯂꯩꯇ ꯃꯥꯜꯂꯤꯅꯦ꯫ ꯊꯥꯔꯤꯛꯊꯥꯒꯤ ꯃꯕꯨꯡꯅ ꯀꯅꯥꯅꯣ? ꯇꯣꯝꯕ ꯀꯩ ꯂꯩꯔꯦ? ꯏꯌꯥꯝꯕ ꯁꯨꯝ ꯂꯥꯛꯄꯅꯤꯗ, ꯊꯥꯔꯤꯛꯊꯥꯒ ꯁꯨꯝ ꯋꯥꯔꯤ ꯑꯝꯇ ꯁꯥꯟꯅꯒꯦꯅ꯫ ꯑꯗꯣ ꯏꯌꯥꯝꯕ ꯊꯥꯔꯤꯛꯊꯥꯗꯤ ꯀꯥꯏ ꯆꯠꯈꯤꯒꯦ? ꯌꯨꯝꯗ ꯂꯩꯇꯕ꯭ꯔꯣ? ꯂꯩꯇꯦꯅꯦ, ꯏꯆꯟꯁꯨ ꯂꯩꯇꯦ꯫ ꯑꯩꯅ ꯈꯜꯂꯤꯁꯦ ꯁꯣꯏꯗ꯭ꯔꯗꯅ ꯈꯣꯏꯃꯨꯅ ꯊꯥꯔꯤꯛꯊꯥ ꯐꯥꯗꯧꯒꯤ ꯂꯨꯝꯃꯩꯁꯦ ꯉꯁꯤꯗꯤ ꯁꯣꯏꯗꯅ ꯐꯥꯈ꯭ꯔꯅꯤꯗꯣ꯫ ꯑꯗꯨꯗꯤ ꯏꯌꯥꯝꯕ ꯑꯩ ꯑꯃꯨꯛ ꯆꯠꯂꯒꯦ, ꯀꯣꯟꯅ ꯃꯥ ꯂꯩꯔꯀꯥꯟꯗ ꯑꯣꯏ ꯂꯥꯛꯑꯒꯦ꯫ ꯇꯣꯝꯕꯅ ꯍꯧꯖꯤꯛ ꯍꯥꯏꯔꯝꯕ ꯋꯥꯗꯨꯕꯨ ꯈꯣꯏꯃꯨ ꯉꯁꯤꯗꯤ ꯑꯩꯒꯤ ꯈꯨꯠꯇ ꯅꯪ ꯁꯤꯕ ꯇꯥꯕꯅꯤꯅꯦ꯫ ꯑꯩꯒꯤ ꯂꯤꯆꯩꯁꯦ ꯄꯥꯏꯔꯒ ꯑꯃꯨꯛꯇ ꯊꯤꯔꯨꯈꯤꯒꯦ꯫ ꯇꯣꯝꯕꯅ ꯃꯣꯏ ꯑꯅꯤꯁꯤꯕꯨ ꯑꯁꯦꯡꯕꯃꯛꯀꯤ ꯎꯅꯔꯤꯕ ꯖꯥꯠꯂꯅꯦ? ꯑꯗꯣ ꯃꯣꯏ ꯑꯅꯤꯅ ꯐꯅ ꯎꯅꯔꯁꯨ ꯈꯣꯏꯃꯨꯒꯤ ꯃꯀꯣꯛ ꯊꯨꯒꯥꯏꯕꯗꯨꯗꯤ ꯑꯩꯅꯅꯦ ꯍꯥꯏꯕꯁꯤ ꯈꯪꯗꯕꯅꯤꯅ ꯀꯤꯅꯤꯡꯉꯥꯏ ꯀꯩꯁꯨ ꯑꯣꯏꯗꯦꯗ꯫ ꯑꯗꯨꯒ ꯑꯩꯅ ꯃꯣꯏ ꯑꯅꯤꯗ ꯊꯥꯛꯂꯤꯕ ꯂꯥꯡꯁꯤꯗ ꯊꯨꯔꯣꯏ ꯀꯥꯏꯗꯤ ꯑꯣꯏꯗ꯭ꯔꯕ ꯋꯥꯅꯤ꯫ ꯁꯣꯝꯗꯅ ꯈꯣꯏꯃꯨꯒ ꯊꯥꯔꯤꯛꯊꯥꯒ ꯋꯥꯔꯤ ꯄꯨꯝꯕ ꯍꯧꯕꯗꯒꯤ ꯁꯥꯟꯅꯗꯨꯅ ꯇꯣꯝꯕꯅ ꯇꯧꯔꯤꯕ ꯄꯨꯝꯕꯗꯨ ꯂꯣꯏꯅ ꯈꯪꯂꯝꯃꯤ꯫ ꯑꯗꯨꯅ ꯍꯧꯖꯤꯛꯇꯤ ꯊꯥꯔꯤꯛꯊꯥꯒ ꯈꯣꯏꯃꯨꯒ ꯍꯥꯟꯅꯗꯒꯤ ꯍꯦꯟꯅ ꯅꯨꯡꯁꯤꯅꯔꯝꯃꯤ꯫ ꯇꯣꯝꯕꯁꯦ ꯌꯥꯝꯅ ꯐꯠꯇꯕ ꯃꯤꯅꯤ, ꯑꯩ ꯉꯁꯤꯗ ꯈꯪꯉꯤ꯫ ꯀꯔꯤꯒꯨꯝꯕ ꯉꯁꯤ ꯏꯕꯥꯅꯤ ꯎꯅꯔꯝꯗ꯭ꯔꯕꯗꯤ ꯏꯕꯥꯅꯤꯁꯦ ꯅꯨꯡꯁꯤꯅ ꯑꯗꯨꯝ ꯂꯥꯞꯅꯔꯝꯒꯅꯤꯀꯣ꯫ ꯅꯪꯅ ꯍꯥꯏꯔꯤꯗꯣ ꯑꯁꯦꯡꯕꯅꯤ ꯇꯣꯝꯕꯁꯦ, ꯑꯩꯅ ꯍꯥꯟꯅꯗꯒꯤꯁꯨ ꯌꯥꯔꯛꯇꯕ ꯏꯃꯥꯟꯅꯕꯅꯤ꯫ ꯑꯗꯨꯅ ꯑꯩꯅ ꯃꯥꯕꯨ ꯐꯨꯈꯤꯕꯅꯤ꯫ ꯅꯪꯅ ꯐꯨꯈꯤꯕꯗꯨꯅꯅꯤ ꯉꯁꯤ ꯃꯥꯅ ꯏꯕꯥꯅꯤꯗ ꯅꯠꯇꯅ ꯅꯣꯏꯒ ꯑꯩꯈꯣꯏꯒꯒꯤ ꯏꯃꯨꯡꯗꯁꯨ ꯍꯨ ꯃꯌꯥꯝ ꯑꯃ ꯀꯥꯝꯁꯤꯟꯗꯨꯅ ꯄꯨꯟꯁꯤꯒꯤ ꯅꯨꯡꯁꯤꯅꯗꯅꯕ ꯁꯤꯜꯂꯝꯂꯤꯕꯁꯤ꯫ ꯑꯗꯣ ꯊꯥꯔꯤꯛꯊꯥ ꯃꯥꯅ ꯐꯅ ꯍꯨ ꯀꯥꯝꯁꯤꯜꯂꯕꯁꯨ ꯑꯩꯅ ꯃꯥꯒꯤ ꯋꯥꯝꯇ ꯊꯥꯖꯈꯤꯗꯦ꯫ ꯑꯗꯨꯅ ꯈꯨꯄꯥꯛꯅ ꯑꯃꯨꯛꯀꯁꯨ ꯊꯥꯗꯨꯅ ꯐꯨꯈꯤꯕꯅꯤ꯫ ꯑꯩꯅ ꯄꯥꯝꯈꯤꯕꯗꯤ ꯑꯩꯅ ꯅꯥꯕ ꯐꯗꯨꯅ ꯅꯪꯒ ꯋꯥꯔꯤ ꯁꯥꯟꯅꯕꯗꯨꯅꯤ꯫ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯐꯪꯂꯦ꯫ ꯉꯁꯤꯗꯤ ꯑꯩ ꯅꯪꯉꯣꯟꯗ ꯏꯀꯥꯏꯔꯔꯣꯏ, ꯀꯤꯁꯨ ꯀꯤꯔꯔꯣꯏ꯫ ꯑꯗꯨꯅ ꯑꯩ ꯉꯁꯤꯗꯤ ꯅꯪꯕꯨ ꯅꯨꯡꯁꯤ ꯍꯥꯏꯔꯒꯦ꯫ ꯊꯥꯔꯤꯛꯊꯥ ꯑꯩ ꯅꯪꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤ꯫ ꯅꯪꯁꯨ ꯑꯩꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯄꯨꯟꯁꯤꯒꯤ ꯅꯨꯡꯁꯤꯕ ꯉꯝꯒꯗ꯭ꯔꯥ? ꯉꯝꯒꯅꯤ, ꯑꯩꯁꯨ ꯅꯪꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤ꯫ ꯏꯁꯧꯅ ꯏꯆꯦ ꯑꯩꯈꯣꯏ ꯇꯥꯆꯧ ꯃꯥꯜꯂꯤ ꯑꯥꯗ ꯆꯩ ꯄꯥꯏꯔꯒ ꯂꯥꯛꯏꯁꯦ, ꯑꯗꯨꯒ ꯁꯣꯝꯗꯁꯨ ꯏꯕꯨꯡ ꯈꯣꯏꯃꯨꯒꯤ ꯃꯆꯦ ꯃꯥꯜꯂꯤ ꯂꯥꯛꯏꯁꯦ꯫ ꯈꯣꯏꯃꯨ ꯑꯩ ꯆꯠꯂꯒꯦ꯫ ꯅꯪ ꯀꯤꯔꯤꯕ ꯊꯥꯔꯤꯛꯊꯥ? ꯉꯁꯤꯗꯤ ꯀꯤꯗꯦ, ꯏꯆꯟ ꯏꯆꯦꯒꯤ ꯃꯅꯥꯛꯇ ꯂꯩꯌꯣ꯫ ꯅꯣꯏ ꯇꯥꯆꯧꯁꯦ ꯉꯁꯤꯗꯤ ꯑꯩ ꯋꯥꯔꯤ ꯁꯥꯒꯦ꯫ ꯏꯁꯧꯅ ꯏꯕꯨꯡ ꯇꯣꯝꯕꯁꯨ ꯂꯥꯛꯄ ꯃꯥꯜꯂꯤ꯫ ꯈꯣꯏꯃꯨꯅ ꯂꯥꯛꯁꯅꯨ, ꯃꯥꯁꯨ ꯉꯁꯤꯗꯤ ꯑꯩ ꯋꯥꯔꯤ ꯁꯥꯒꯦ꯫ ꯊꯥꯔꯤꯛꯊꯥꯅ ꯑꯗꯣ ꯈꯣꯏꯃꯨ ꯅꯪꯉꯣꯟꯗ ꯆꯩꯅ ꯀꯜꯂꯝꯕ ꯃꯤꯗꯣ ꯃꯁꯛ ꯑꯗꯨꯝ ꯈꯪꯗ꯭ꯔꯕꯣ? ꯈꯪꯉꯤ꯫ ꯀꯅꯥꯅꯣ? ꯑꯗꯨꯒ ꯀꯔꯤꯒꯤ ꯑꯁꯨꯛ ꯀꯨꯏꯕꯁꯦ ꯇꯨꯃꯤꯟ ꯂꯩꯔꯤꯕꯅꯣ? ꯑꯗꯨꯗꯤ ꯃꯤꯗꯣ ꯍꯥꯏꯌꯨ ꯀꯅꯥꯅꯣ? ꯇꯣꯝꯕꯅꯅꯤ꯫ ꯀꯔꯤ? ꯇꯣꯝꯕꯅꯅꯦ ꯍꯥꯏꯕ? ꯍꯣꯏ, ꯅꯨꯃꯤꯠꯇꯣ ꯍꯥꯟꯅꯒꯨꯝꯅ ꯑꯩꯅ ꯅꯪꯅ ꯏꯁꯤꯡ ꯁꯣꯛꯄ ꯊꯣꯛꯂꯛꯄ ꯉꯥꯏꯗꯨ ꯂꯩꯔꯤꯉꯩꯗ ꯇꯣꯝꯕꯅ ꯇꯨꯡꯗ ꯀꯔꯤꯒꯨꯝꯕ ꯄꯣꯠꯁꯛ ꯑꯃꯅ ꯌꯥꯝꯅ ꯀꯟꯅ ꯀꯜꯂꯛꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯑꯩꯅ ꯒ꯭ꯌꯥꯟ ꯇꯥꯔꯛꯂꯕꯁꯨ ꯀꯅꯥꯝꯇꯗ ꯍꯥꯏꯈꯤꯗꯦ꯫ ꯃꯇꯥꯡ ꯆꯥꯕꯗ ꯇꯣꯝꯕꯕꯨ ꯑꯩꯅ ꯋꯥꯔꯛꯀꯦ ꯈꯟꯗꯨꯅ꯫ ꯏꯁꯧꯅ ꯅꯨꯃꯤꯠꯇꯨꯗ ꯏꯆꯦꯒ ꯑꯩꯒꯅ ꯏꯕꯨꯡ ꯅꯪꯗꯣ ꯁꯝꯕꯜ ꯃꯈꯥꯗ ꯂꯦꯡꯉꯛꯄꯗꯣ ꯎꯔꯛꯏꯅꯤ꯫ ꯑꯗꯨꯒ ꯇꯣꯝꯕꯁꯤꯅ ꯃꯥꯅ ꯅꯠꯇꯕ ꯁꯥꯗꯅ ꯑꯐꯕꯒ ꯁꯥꯗꯅ ꯃꯁꯦ ꯐꯨꯗꯠꯂꯣ ꯏꯕꯨꯡ ꯈꯣꯏꯃꯨ꯫ ꯊꯥꯔꯤꯛꯊꯥꯅ ꯏꯆꯟ ꯑꯩꯈꯣꯏꯅꯤꯅ ꯈꯣꯏꯃꯨꯒꯤ ꯆꯥꯅꯕ ꯃꯌꯥꯝ ꯍꯦꯛ ꯄꯤꯕꯗꯣ ꯇꯣꯝꯕꯅ ꯃꯥꯅ ꯄꯨꯔꯛꯄ ꯂꯣꯏ ꯁꯥ ꯂꯩꯔꯝꯃꯤꯕ꯫ ꯑꯁ ꯃꯃꯥꯏꯁꯤꯗ ꯇꯤꯟ ꯁꯤꯜꯂꯒꯅꯦ꯫ ꯑꯗꯨ ꯏꯆꯦ ꯑꯩꯈꯣꯏ ꯇꯥꯆꯧꯅ ꯄꯥꯏꯔꯛꯂꯤꯕ ꯂꯤꯆꯩꯁꯦ ꯌꯥꯝ ꯆꯥꯎꯋꯦ ꯍꯥꯏꯕ꯫
ꯈꯣꯏꯃꯨꯅ ꯀꯩꯁꯨ ꯇꯧꯔꯣꯏ ꯉꯁꯤꯗꯤ ꯏꯕꯥꯏꯁꯦ ꯐꯖꯅ ꯒ꯭ꯌꯥꯟ ꯇꯥꯅꯕ ꯑꯩ ꯋꯥꯔꯤ ꯁꯥꯒꯦ ꯇꯣꯝꯕꯅ ꯊꯥꯔꯤꯛ ꯊꯥꯒꯤ ꯃꯕꯨꯡꯁꯤꯅ ꯂꯤꯆꯩ ꯑꯃ ꯄꯥꯏꯔꯛꯏꯁꯤꯅꯗꯤ ꯈꯣꯏꯃꯨꯁꯦ ꯉꯁꯤꯗꯤ ꯂꯣꯏꯔꯦ ꯍꯥꯏꯕꯅꯤꯅꯦ ꯅꯨꯡꯉꯥꯏꯗꯧꯔꯤ ꯈꯣꯏꯃꯨꯒꯤ ꯏꯆꯦꯁꯤꯁꯨ ꯂꯣꯏ ꯄꯨꯟꯗꯧꯔꯦ ꯏꯆꯦꯒꯤ ꯃꯅꯥꯛꯇ ꯆꯪꯒꯦ ꯏꯆꯦ ꯊꯥꯔꯤꯛ ꯊꯥꯒꯤ ꯃꯕꯨꯡꯅ ꯄꯥꯏꯔꯤꯕ ꯂꯤꯆꯩꯁꯤꯅ ꯀꯔꯤꯒꯨꯝꯕ ꯈꯣꯏꯃꯨꯗ ꯀꯟꯈ꯭ꯔꯕꯗꯤ ꯍꯟꯗꯛꯇꯤ ꯈꯣꯏꯃꯨꯁꯦ ꯍꯤꯡꯅꯤ ꯊꯥꯖꯗ꯭ꯔꯦ ꯏꯆꯦ ꯀꯔꯤꯒꯤꯅꯣ ꯃꯣꯏꯒꯤ ꯃꯆꯤꯟ ꯃꯅꯥꯎꯁꯤꯅ ꯑꯁꯨꯛ ꯌꯥꯝꯅ ꯐꯠꯇ꯭ꯔꯤꯕꯁꯤꯕꯣ ꯏꯆꯦ ꯑꯩ ꯃꯣꯏꯒꯤ ꯃꯕꯨꯡꯁꯦ ꯑꯃꯨꯛꯇ ꯈꯥꯝꯃꯨꯒꯦ ꯌꯥꯔꯗꯤ ꯆꯩꯁꯦ ꯑꯩ ꯃꯨꯟꯒꯦ ꯀꯟꯅ ꯆꯦꯜꯂꯣ ꯇꯣꯝꯕ ꯏꯌꯥꯝꯕ ꯑꯩꯅ ꯍꯥꯏꯕ ꯆꯨꯝꯗ꯭ꯔꯥ ꯈꯣꯏꯃꯨꯅ ꯊꯥꯔꯤꯛ ꯊꯥꯁꯦ ꯐꯥꯒꯦꯅ ꯈꯜꯂꯛꯏꯁꯦ ꯀꯨꯏꯔꯕꯅꯤꯅ ꯏꯌꯥꯝꯕ ꯈꯣꯏꯃꯨꯁꯦ ꯊꯤꯅ ꯐꯨꯗꯧꯀꯣ ꯑꯃꯨꯛ ꯍꯟꯅ ꯏꯌꯥꯝꯕ ꯍꯣꯏꯗ ꯌꯦꯜꯂꯛꯇꯅꯕ ꯊꯥꯔꯤꯛ ꯊꯥꯅ ꯀꯔꯤꯒꯤꯅꯣ ꯇꯣꯝꯕꯅ ꯏꯆꯦꯒꯤ ꯃꯅꯥꯛꯇ ꯑꯃꯨꯛ ꯆꯦꯟ ꯑꯩꯈꯣꯏ ꯇꯥꯆꯧꯒꯤ ꯃꯅꯥꯛꯇ ꯑꯃꯨꯛ ꯆꯦꯜꯂꯒ ꯍꯥꯏꯔꯤꯕ ꯋꯥꯁꯤꯕꯣ ꯊꯥꯔꯤꯛ ꯊꯥꯒꯤ ꯃꯕꯨꯡꯅ ꯃꯄꯥ ꯃꯥꯅ ꯋꯥꯔꯛꯇꯕ ꯈꯣꯏꯃꯨ ꯉꯁꯤꯗꯤ ꯅꯪ ꯑꯩꯒꯤ ꯈꯨꯠꯇꯒꯤ ꯀꯅꯥꯅ ꯀꯟꯒꯦ ꯌꯦꯡꯒꯦ ꯃꯆꯦꯅ ꯈꯣꯏꯃꯨ ꯆꯦꯜꯂꯣ ꯇꯣꯝꯕ ꯅꯪꯗ ꯈꯥꯝꯃꯨꯅꯦ ꯇꯣꯝꯕꯅ ꯈꯥꯝꯃꯤ ꯁꯣꯏꯗꯅ ꯊꯥꯔꯤꯛ ꯊꯥꯅ ꯇꯥꯆꯧꯅ ꯈꯜꯂꯤꯗꯣ ꯑꯔꯥꯟꯕꯅꯤ ꯋꯥꯔꯤ ꯍꯥꯟꯅ ꯇꯥꯈꯨ ꯇꯨꯃꯤꯟ ꯂꯩꯌꯨ ꯊꯥꯔꯤꯛ ꯊꯥ ꯑꯩꯅ ꯃꯇꯥꯡ ꯆꯥꯅ ꯂꯥꯛꯑꯝꯗ꯭ꯔꯕꯗꯤ ꯅꯣꯏꯅꯤ ꯀꯔꯤ ꯑꯣꯏꯔꯝꯒꯅꯤ ꯈꯪꯕ꯭ꯔꯥ ꯅꯪ ꯈꯣꯏꯃꯨꯅ ꯏꯕꯥꯏ ꯋꯥꯔꯤ ꯍꯥꯟꯅ ꯑꯃꯨꯛꯇ ꯁꯥꯈꯤꯁꯦ ꯂꯥꯟꯅ ꯈꯜꯂꯤꯕ ꯋꯥꯈꯜꯗꯣ ꯍꯥꯟꯅ ꯆꯨꯝꯊꯣꯛꯅꯈꯤꯁꯦ ꯀꯔꯤ ꯏꯕꯥꯏ ꯀꯥꯏꯅ ꯑꯃꯨꯛ ꯀꯧꯔꯛꯏꯅꯦ ꯃꯁꯦ ꯃꯁꯤ ꯃꯆꯦꯅ ꯀꯔꯤꯒꯤꯅꯣ ꯃꯉꯣꯟꯗ ꯐꯨꯔꯤꯕꯗꯨꯕꯣ ꯏꯕꯥꯏ ꯋꯥꯔꯤ ꯁꯥꯁꯤꯗ ꯊꯥꯔꯤꯛ ꯊꯥꯅ ꯇꯥꯆꯧ ꯃꯉꯣꯟꯗ ꯐꯨꯕꯤꯒꯅꯨ ꯇꯥꯆꯧ ꯇꯣꯝꯕ ꯊꯥꯔꯤꯛ ꯊꯥꯒꯤ ꯆꯪꯒꯁꯦ ꯌꯨꯝꯗ ꯄꯨꯔꯝꯃꯣ ꯊꯥꯔꯤꯛ ꯊꯥ ꯏꯁꯧ ꯂꯥꯛꯑꯣ ꯌꯨꯝꯗ ꯍꯜꯂꯁꯤ ꯏꯁꯧꯅ ꯅꯪ ꯍꯥꯟꯅ ꯐꯨꯔꯒ ꯐꯥꯗꯣꯛꯄꯅꯤ ꯅꯪ ꯏꯁꯧꯅ ꯆꯣꯡꯁꯤꯜꯂꯒ ꯇꯣꯝꯕꯗ ꯀꯤꯅ ꯁꯨꯖꯤꯜꯂꯤ ꯑꯗꯨꯒ ꯂꯩꯀꯥꯏꯒꯤ ꯃꯤꯁꯨ ꯂꯣꯏꯅ ꯂꯥꯛꯅꯔꯝꯃꯤ ꯇꯣꯝꯕꯅ ꯃꯤꯠ ꯎꯗ꯭ꯔꯦ ꯈꯣꯏꯃꯨꯅ ꯏꯕꯥꯏ ꯅꯪ ꯑꯩꯅ ꯍꯥꯏꯕ ꯇꯥꯗ꯭ꯔꯕ ꯅꯠꯇ꯭ꯔꯣ ꯑꯗꯨꯗꯤ ꯑꯩꯉꯣꯟꯗꯒꯤ ꯂꯤꯆꯩꯒ ꯃꯨꯟꯈ꯭ꯔꯦꯅꯦ ꯐꯨꯔꯦ ꯑꯩꯉꯣꯟꯗ ꯐꯨꯔꯦ ꯑꯌꯣ 이마 나의 거의 뭐 다리다 거의 뭐 시감 또 봐요 이거 봐 너 한디 이네 부부를 굿 한다 나네 거의 아요 이씨 굿 하다 보시디 얌나 나무 오이르다 똥보다 이디 밑나무 우지 다릭 타나 거의 뭐 똥보스 부어오로 이디 가리디 거의 뭐 기브세나 가리노 떠리브시버 다릭 타나 이제 ꯈꯣꯏꯃꯨꯕꯨ ꯃꯀꯣꯛ ꯊꯨꯒꯥꯏꯗꯨꯅ ꯍꯥꯠꯀꯦ ꯇꯧꯔꯝꯃꯤꯗꯣ ꯑꯇꯩ ꯀꯅꯥꯅꯁꯨ ꯅꯠꯇꯦ ꯇꯣꯝꯕꯅꯅꯤ ꯃꯥꯅ ꯑꯩꯈꯣꯏ ꯃꯁꯦꯟ ꯅꯨꯡꯁꯤꯗꯅꯕ ꯁꯤꯟꯕꯁꯨ ꯃꯥꯅ ꯉꯥꯛꯇꯅꯤ ꯑꯁꯦꯡꯕꯔꯅꯦ ꯍꯥꯏꯁꯤꯕꯣ ꯊꯥꯔꯤꯛ ꯊꯥꯒꯤ ꯃꯕꯨꯡꯅ ꯑꯗꯨꯗꯤ ꯉꯁꯥꯏꯅ ꯍꯥꯏꯔꯛꯄ ꯌꯥꯗ꯭ꯔꯣ ꯏꯁꯧꯅ ꯉꯁꯥꯏꯅ ꯋꯥꯔꯤ ꯁꯥꯁꯦ ꯍꯥꯏꯗꯨꯗꯤ ꯇꯣꯝꯕꯅ ꯅꯣꯏꯗꯤ ꯀꯃꯥꯏꯅ ꯈꯪꯂꯤꯕꯗꯨꯅ ꯈꯣꯏꯃꯨꯅ ꯍꯨꯔꯥꯟꯕ ꯅꯪ ꯇꯧꯕ ꯊꯕꯛꯄꯨ ꯑꯩꯅ ꯀꯔꯤ ꯈꯪꯂꯣꯏ ꯅꯨꯃꯤꯠꯇꯣ ꯅꯪꯅ ꯍꯥꯟꯈꯤꯕꯒꯤ ꯑꯩ ꯁꯣꯛꯄꯒꯤ ꯋꯥꯅꯤ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯑꯩꯅ ꯅꯪ ꯂꯦꯝꯅ ꯊꯥꯔꯣꯏ ꯈꯣꯏꯃꯨꯅ ꯇꯣꯝꯕꯕꯨ ꯇꯥꯟꯅꯗꯅ ꯌꯥꯝ ꯇꯝꯊꯤꯅ ꯐꯨꯔꯝꯃꯤ ꯃꯤ ꯃꯌꯥꯝꯁꯨ ꯈꯥꯝꯃ ꯆꯦꯟꯁꯤꯟꯅꯔꯛꯏ ꯇꯣꯝꯕ ꯈꯣꯏꯃꯨꯅ ꯐꯨꯕ ꯍꯦꯃꯟꯕꯗꯒꯤ ꯑꯁꯦꯡꯕ ꯄꯨꯝꯕ ꯂꯣꯏꯅ ꯍꯥꯏꯗꯣꯔꯛꯇꯨꯅ ꯂꯩꯀꯥꯏ ꯄꯨꯝꯕ ꯂꯣꯏꯅ ꯈꯪꯂꯝꯃꯤ ꯍꯧꯖꯤꯛꯇꯤ ꯇꯣꯝꯕ ꯊꯥ ꯑꯃꯃꯨꯛ ꯍꯧꯒꯠ ꯀꯥꯡꯈꯠꯄ ꯉꯝꯗꯅ ꯃꯌꯨꯝꯗꯒꯤ ꯍꯦꯟꯈꯤꯗ꯭ꯔꯦ ꯑꯗꯨꯒ ꯈꯣꯏꯃꯨꯒ ꯊꯥꯔꯤꯛ ꯊꯥꯒꯗꯤ ꯌꯥꯝꯅ ꯅꯨꯡꯁꯤꯅꯕꯇ ꯅꯠꯇꯅ ꯏꯃꯨꯡ ꯑꯅꯤꯒꯤ ꯃꯔꯤꯁꯨ ꯐꯗꯨꯅ ꯈꯣꯏꯃꯨ ꯑꯃꯗꯤ ꯊꯥꯔꯤꯛ ꯊꯥꯕꯨ ꯑꯐꯕ ꯅꯨꯃꯤꯠ ꯊꯥ ꯌꯦꯡꯗꯨꯅ ꯂꯨꯍꯣꯡꯕꯤꯔꯝꯃꯤ ꯇꯣꯝꯕ ꯍꯧꯖꯤꯛꯇꯤ ꯀꯔꯤꯝꯇ ꯄꯥꯝꯕꯩ ꯂꯩꯈꯤꯗ꯭ꯔꯤ ꯑꯗꯨꯒ ꯈꯣꯏꯃꯨꯒ ꯊꯥꯔꯤꯛ ꯊꯥꯒꯗꯤ ꯌꯥꯝ ꯅꯨꯡꯁꯤꯅꯅ ꯅꯨꯡꯉꯥꯏꯅ ꯄꯥꯟꯈꯤꯔꯝꯃꯤ